Kuki Khulai Paiba Singna Fakiba Micham Taruk Adugi Manungda, Ohum Hatoklaga Hundoklamagi Thong Adu Akan Bumong the Condemn Tobaga Lonana, Thong Aduda Chenabas Sing Logi Matung Inna Cherak Pigatavani Haina, Ziri United Committee JUCG Convener, Hais Priyanandana Taxila Kli, Ngasi Ziri Imak Maira Paibi Apun Balub, Zempalgi Office Tapang Tokpaugi Mifam Mada, Wafum Asi Fong Laduna, Mahakna Makatana Hai, Karigumba Mara Labor Sing Adu Faduna Cherak Fang Handrabadi, Marang Dagi Kokibapung Kun Mariki Total Sutdown Gi Kongzan Adu. Hena kansilagani laikhidraba ahum adugi manungda yauba nupi adudi ziribamgi gigal khul mapada chenba ziri turel dagi fangkibani angang amagi hakchangna barak turel gi Narayan Dhor mapadagi fangkibani aduga angang amana Narayan Dhor dagi khara chatlaga leiba mafam amadagi fangkibani yamna laibak thiba di laikhidrabi nupi sing adu Kuki Khulai Paiba singna tamthina rep toraba matungda hatoktuna hundoklambani haina mahakna makhatana pendawa fam kya fongdoraki Sigumba tamthiba thawong asibu akogi JUCG site tagi JUCG maike tagi thawong asibu hakchinna lawbaga loinana akogi senariba kuki jo militant sing asigi mathakta pungkun marigi manungda makhoibu phaduna khoi angi oiba chairak pigadab aikoina phadin khiba khogi mioi sing nupi angang yauna phadin khiba mioi sing pungkun marigi manungda thadok pira ona khoi government ki saita mari lenabo authority ki saita haja khibani adubu laibak thibadi hariba mioi sing asi aikoi ngarang numidang asi dead body oina aikoi recover tauba aikoi phangni habagi khoida chapchaba pau JUC da pirap gi matungina hariba 40 award ki general strike asi amuka hena aikoi kansin bagaloina makhatana aikoi hariba general strike asi da khogi jiribam da leibiriba jininaw club laikai aikhogi mara paibigi sindaw singna amuka hena haiba general strike asi sogot piduna amuka heno kanba general strike ma haibudu ohensi haiba wafam asi su JUC gi ma ke dagi thamjage